Indo-Myanmar border Labor Lona Thinkraba Lalholop United Liberation Front of Assam Independent ULFA Camta Indian Army na drone strike chathaduna landakrai. Indian Army na chathakiba drone strike taduda Army da Assam da base tauba Lalholop asigi top leader ahum sire hairi. Indian Army ki maikidigi makhal amatagi strike chathakiba leite hairi. Thaudosi India gi matam Haukiba ahing nongyai pung taranithoi makhairom dagi pung ani makhairom taba fauba Myanmar ki Saigang region ki Lahi township ki manung chanba Hoyat village da chathakibani hairi. Thaudosi matang na fangba source ama ki matung inna Indian Army na drone amadi artillery sizinaduna attack adu chathakibani hairi. Attack adu da ULFA self-styled Lieutenant General Nayan Medhi Brigadier Ganesh Lahon amasong Colonel Pradip Asom Sikhi aduga Cadre Taramapan amana asopan ng kipagaloy na lalholobasigi camp karasu amang ata thoki hairi.